ngasi numida waram phongkiba tongan Manipuri siphongsingdagi maroibi ipausing myam thamjigi ahanbada kangla pawdgi khongasaraga Manipur police ki samaga kuntraga mata shuba rising day thauram pangthokre kaithelgi akoibada sagol tongba police personnel kun thadoklagani chief minister Manipur police ki samaga kuntraga mata shuba rising day gi thauram ngasi ahanba Manipur rifles parade ground pangthokre Thauram aduda Chief Minister and Beren Rajya Sabha MP Lesim Sana Jauba Council of Ministers sing MLA sing Chief Secretary DGP amadi civil ki makok thongmo official sing chu saryaki Thauram aduda police ki souvenir amasung Chief Minister na release tokhi Manipur Police IRB Police Commando BDF Home Guard Traffic Police ki apunba contingents taraga tarukna Mass Pass ki Salami Minister na okay Ngasigi Manipur Police ki Rising Day ga mari lainana DGP Running Trophy for Best Police Station 2022 Bisnupur Police Station Silitan Police Station Lampel Police Station madi DGP Running Trophy for Best Battalion na anisupa Manipur Rifles na ahanma mapan suba Mahila Battalion na anisuba madi taruk suba Battalion Manipur Rifles na ahum suba taaduna makoy de seal madi certificate pidunu ikakam naki Thauram adugo mari lainana Minister and Beren wangang laduna hai kaithel gi akoibada sagol tongba police personnel sing ahan bigoina kun sijnaba hawalagani makoi sing si illegal oiba thabak amata involve tohonbe yaroi mashina Manipuri poni yokhanabagi saruk amoigani Manipur Police Department asina ngasidi drug trafficking da sauna mai paktuna miyamga police gi marakta lainariba marisu yamna fogale Discipline, ethics, mangkiba kaya sina thoaningdaba kaya thokiba dunga sidi leitre Southeast Asia maning damaleba ma ipai pusna thambiramliba thamlamliba sida sagol na asong thaudang laroki ipai pusna thamlakiba si ngak poina kaithilga khoibeda sagol tongba lanmi sejnagadabani highway protection gi matangna palladuna highway protection gi damak High technology ki kutong sa yawaraba gari kun gatere thamangamle Manipur police singda loan tare nipan tamna notification thokre police ta leriba miyamasi sayolamada amuktang loan gi kosung piragadi police personnel singi marakta masel group khaidokta no wari sanabadu tolakani haina sufungtoki Makasatara poina to papaw mana Phajinkhiba MSF ki thaumi kun condition mat yauduna athubada thadokadabani thadoraktrabadi akan makhongjang sangsilagani Zules Haukiba September ki tang kunga mathoida Director ena order ma thoktuna Manipur la riba tungan college sing students unions election pangtong abakhanaki loina thasma ki tang kunga nipa na candidate sing nomination thajin bagi numit asima ki pung ohum doi ki hairiba director ki order si thawoidana kaksing khuno gi election returning officer oiriba thingna Ibomsa singa hairibo ja sina kanagumba miyoi kharaga manaraga lona matam helaba phawbani candidate kharagi nomination form thajinana bo honaramki adubu college adugi mairoi singna thengna hobadigi hairiba simak mai pakiti wafam singa si nungthil MSF ki office ta pawgi mi phamamada president maibam Jules ta phungdokibani mangna makha ta khibada yamna ngaklibadi asiguma mairoi singi lusingbu oigi khana song thorakpa masagi mathau khangdaba candidate singa sigi khalaga returning officer notice amatang kunga mapan issue tawduna hairiba nomination papers sing withdraw tawnaba lehauribe candidate singna khangalaki asigumba niyam gi wangbada miyoi kharaga manaraga lanai goiba interest tawningbada tawribasi semdokpiyu niyam sumna mikal pangthoktuna laiki makha tana amu October gi tang 6 ta pangthokpa scrutiny numita nomination thajinba nangkhidriba candidate singi nomination Laukshilamduna scrutiny yaunaba thorang tawrakpada mairoi singna yetnarakpadagi pangthokpa ngamdana laiki Directorate ki mekediga sigumba singa siniam sumna mairoi singa tanaraga pangthoklaba haikiba adugi ona tainabada college ke principal amad returning officer na asumba tawba pamliba candidate singa du doina pressure piduna election pangthoknaba mukhonaki naunam October 16 da notice thoktuna directorate ki order wangmada election tawnaba thorangki hairiba sidasu MSF ki site gi RO na asumba mongda pangthokpinaba made asumba thidokminasi haina hanna Hyderabad Pau Tabidana Mangak Haigatuna Leki Asiguma Kaya Sidigi Koshaunaraba Mahiro Yamadi MSF ki Thomina Ngasi Ayu Anganbada Aro Amadi Principal Unana Bohonarubada Hana Sinaduna Leramnaba Mahiro Singamadi Hairiba Ozagi Maikum Uptuna Mahiro Singbu Lana Lamzing Badanatana College Asibu Masagi Laikai ni haiduna mangak haigaliba oza singa siga mukna bathoki
ꯑꯁꯤꯒꯨꯝꯕ ꯗꯥꯏꯔꯦꯛꯇꯣꯔꯦꯠꯅ ꯄꯤꯕ ꯑꯣꯔꯗꯔꯒꯤ ꯋꯥꯡꯃꯗ ꯅꯀꯜ ꯅꯥꯃꯇꯤꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡ ꯌꯦꯡꯗꯨꯅ ꯀꯣꯂꯦꯖ ꯑꯁꯤꯗ ꯇꯧꯅꯤꯡꯕꯗ ꯇꯧꯔꯤꯕ ꯑꯣꯖꯥ ꯊꯤꯡꯉꯝ ꯏꯕꯣꯝꯆꯥ ꯁꯤꯡꯍ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯗꯥꯏꯔꯦꯛꯇꯣꯔꯦꯠꯅ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯕꯅꯤ ꯑꯃꯗꯤ ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯀꯗꯕꯅꯤ ꯃꯈꯥ ꯇꯥꯅꯁꯨ ꯀꯣꯂꯦꯖꯁꯤꯡꯗ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯏꯔꯥꯡ ꯊꯣꯛꯇꯅꯕ ꯌꯦꯡꯁꯤꯟꯒꯗꯕꯅꯤ ꯂꯣꯏꯅꯅ ꯑꯔꯥꯟꯕ ꯄꯥꯎ ꯀꯌꯥ ꯇꯝꯁꯤꯟꯗꯨꯅ MSFꯀꯤ ꯊꯧꯃꯤꯁꯤꯡꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯁꯥ ꯁꯟ ꯐꯨꯕꯒꯨꯝ ꯐꯨꯕ ꯑꯁꯤ MSFꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯑꯃꯗꯤ ꯐꯥꯖꯤꯟꯈꯤꯕ MSFꯀꯤ ꯊꯧꯃꯤ ꯀꯨꯟ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯇ꯭ꯔꯕꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯀꯅꯤ ꯑꯗꯨꯗ ꯊꯣꯛꯂꯛꯄ ꯑꯐꯕꯇꯒꯤ ꯗꯥꯏꯇ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯃꯗꯤ ROꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯈꯦꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯜꯂꯤꯛ ꯑꯥꯔꯖꯨꯟ ꯈꯔꯒꯦꯅ AICCꯒꯤ ꯑꯅꯧꯕ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯒꯅꯤ All India Congress Committee निंथौकाबा नुमित अक्टोबर 13 पांथोखिबा पार्टी असगी नेशनल प्रेसिडेंट खनबगी मिखलगी खलसी लौथोखिबगा पार्टी असगी सीनियर लीडर मल्लिक अर्जुन खरगेना माकी अकनबा लंबा ओइखिबा ससी थरुरादगी बोट मसिंग चाउन हेंदुना माय पाखिबगा लोइदना AICC की ओइना मल्लिक अर्जुन खरगेना अनौबा प्रेसिडेंट ओइरगनी भारत पुंबगी ओइना पार्टी असगी प्रेसिडेंट खनबगी बोट थादनखिबदा सीनियर लीडर मल्लिक खरगेना बोट मसिंग लिसिंग तरेट का चनिपानगा मौद्रागा तरेट फंगदुना माय पाखि माकी नकनबा लंबा ओइरिबा पार्टी असगी सीनियर लीडर ससी थरुराना बोट मसिंग लिसिंग अमगा सुमनिगा हुमद्रागा निथै फंगखे हाइरि बोट चमनिगा तरागा तरुकना रिजेक्ट तौखे हाइरि AICC की इतिहास बोट थादहंदुना प्रेसिडेंट खनखिबसे हंदके सिना हानमनी माय पाकलबा सीनियर लीडर मल्लिक अर्जुन खरगेना पार्टी असगी दमा कार्मी सिंगना मंगोंदा बोट थाददुना माय पाकनखिबबु अपेनबा फोंदोखरे मिखल असिदा मणिपुर गी ओइनसु कार्मी यांखैगा मरीना बोट थादनखि हंदकी मिखल असिदा गांधी फैमिली दी मिखल थेंगनरिबा अनिमक्ता कनागुम अनिमकपु फोंना सगटपगी ममी ताखिदे हाइरेनसु पाउसिदा पलकली मखा चथरकपोइना तोपा पावमना लैंगांगना नन मणिपुरी सिंगी मथक्ता ड्राइव चथरकपदा JCILPS ना थकतपा फोंदोरकली हंदक मणिपुर लैंगांगना इंडियादगी संगसिलकलिबा नन मणिपुरी सिंगी मथक्ता ड्राइव चथबगा लोइनना ILP पास पाइरमदबा दुगुमा मियोइसिंग अदु फारग कोर्ट पुथोकपा फाइन थियनबा पेनाल्टी पीबना सिंगबा मयाम अमा बेंगल ईस्टर्न फ्रंटियर रेगुलेशन 1873 की मतुंगिना हौरकपसी JCILPS थकतपा मदि नुंगाइबा फोंदोरकली ngasi segarote leiba JCILPS की ऑफिस ता पांगतोपा पावमिसिंग उनबगी थौरम अमदा लुबसगी कन्वीनर फुनिंद्रो एनसमना हाय थेंगलबसु थेंगना नहौनना मणिपुर गवर्नमेंट की मेकेदगी मपालमदगी संगसिलकपा नन मणिपुरी सिंग मथक ड्राइव अमा सथरकपसी थगानिगाइनी अदुबु JCILPS की मेकेदगी हाइजनिंगमदि तौरिबा थबस मतम खरकी ओइना तौरिबरा निगक ओइना तौरिबरा नत्रगना मसिना कदाय फाव इफेक्टिव ओइना कदाय फाव थबक तौब ngमगनी हाइबसी अइखोइना खजिक्तंग सममनबोय थबा असिसा थबा तारगदी पार्टिकुलरली एरिया नतबा पार्क्सना तोवान तोवान मणिपुर कैंपनी मयाम अमा डिपार्टमेंट सिंगी मखारा थबक तौब मयाम अमा लैरिबा मखोगी मखारा नन मणिपुर कयामा थबक सुरी मदुना हाइरिबा कैंपनी सब कैंपनी सिंग सिदिगी अकनबा मियेंग संग मतौताय ngasimaksu langolgi PDA complex nan manipuri mayamama PDA gi makhar thabak suduna leiri thabak suriba singa dugi manungna miyoi taret mapan document amata paidaba kayama yauri mahoi singa si kadai diki lakpano haibu kupna yengsinba mathautai loidana manipur sarkar na nungju mifamda ILP gi cut off base year 1961 oina balauki bore badu 1951 ohengadabani loidana manipur population commission implement tawduna thaba hongadabani hainasu takshin khiari अतोपा पावमना मानव पॉक्सीदिगी चीफ मिनिस्टरना फ्यूचर रेडी मणिपुर लुकिंग बियॉन्ड इथनिसिटी एंड इंसर्जेंसी सेमिनार सरुक याखरे चीफ मिनिस्टर एन बेरेना माकी कमिटमेंट ngakture इंग्लिश सिंगनिगा तरागा त्रेत लेंगाक सेमदगी बन ब्लॉकेट लेत्रे लोइदना लो एंड ऑर्डर की फिबम फरे हाइन अमुक हेना सेना फोंदोखरे चीफ मिनिस्टर ओइना माकी अहानवा प्रायोरिटी दी सिंग अदुगा तबाकी मरक्ता लैब गैप मेंशन मने दुगा कांगलु खुदिमकी मरक्ता नुंगसिनना लैमिनबा ngamhanba दुनि हाकी वाफम मिस चीफ मिनिस्टर नि इम्फाल की कुनुंग लंपाक्ता लैबा सिटी कन्वेंशन सेंटर असम राइफल्स न सिनबा फ्यूचर रेडी मणिपुर लुकिंग्स बियॉन्ड ethnicity and insurgency have team the pangtokpa seminar da atoiba mithunglen oibigi warol pi bada kibani mangna hai singlam da lairiba miyamgi khudong sataba sing khangdoktuna ko onanaba go to hills mission hautoki siraba tanjada hakthengna unaduna
interact tawduna khangdokminaba civil society loop single loidana wakal taminaba aduga search lusing singa madi village chip singuna makoi khudong sadaba singko honana bo honabani haki go to hills mission gi matungda go to village mission hawdoktuna lenga ki official sing khungang na satpa aduga miyam gi thongjinda service phanganmani mauna Assam Rifles Manipur Police aduga atai paramilitary forces na miyam gi wakal amadi haksang phana lehanana bo honariba thawdang singna thakat pungdoki amadi forces aduga public na mindset change tawbagi tangai phadabusu palladuna masina state ki law and order singthaninga oina fogalai ki security personnel aduga public ki marakta afaba mari thamnabagi maru oibadu kana panki makasa tarakpo oina to papaw mane hena baifai ki mafamna minute ani tumina leptuna awaba phungdokre zaraneta irabot memorial church Zimet ki advisor oiramadana Ziribam district asiki tuan lurab issue kayada singmi gi lusing mama oina ziri miyam kusamnaduna sakhona bamadi santi oina lainaba asabu thawdang naramba Ziribam gi IB lekhai digi hena bai phaina masagi anaba mana mara moiraga thasiki taragatreta laikidabada ngasi Zimet ki lifetime president Dr. Sanam Kamal Singhana lusing duna laikidarabagi mayumna satuna imung manungi awabra su sarok yakre loiduna Zimit ki executive body na hena by fagi mafam na minute ani tumina leptuna awaba phungdoki loinana imung manungi awaba su sarok yabaga loinana laikidarabagi thawaina mapugi laikon ingna singna leira sanu haina su mapugi mafam na thawni jari makasa tharak poina pawningkol pauksi digi to pawkrana sakhangna singna sel gi demand hijack tawduna pukhiba tata tipper senapati police na phangmangam khrei Sakangdawa khulai paiba khutpu amana lupa lakh taruk ki dimana lambi degi hijack tawduna pukhiba tata tipper gari ama Manipur police ki team amana kanma ngamkhre thawdo sigi matangna press na pungwa paw magi matungina tha sigi hawkhiba tang taraga taruk ki dumitang pung mapalom taba matamda Kohima degi senapati tamna lakhiba tata tipper ama senapati district ki sakangdawa khulai paiba sing hijack tawkre habi ki wakan senapati police ta lakhi Lakriba wakat asiga mari lainana senapati SP gi miyang makhad additional SP OC yauna atai police personnel singa loinana thibuhum gi thabak sathabada mathangi numita senapati district headquarter dagi kilometer ahumlom satlaga leiba manung hanjinwa mafam amadagi tata tipper adu phangmangam khibani haidi pausna makha taraduna sakangdaba singa duna gari adugi registration number di onthoklamkhi sakangdaba singa duna tata tipper adu hijack tawduna pukraba matung gari adugi Mapuda mobile phone ki kuthangna pungkun gi mari gi manungda lupa lakh taret pinanaba khanglakpa loinana senpham adu pidrabadi gari adu mai tharaga hen suki helakrani thawdo aduga mari laina senapati district police na case mo lokot paga loinana thawdo adu sienari ba miyesing pharna ba thabak lokot pa hokre haiden su pawsida palakli atopa pawmana mongphamda phumluraba miyema lakthoklaga amu hana postmortem tawboda miat pani fare Singnaniga oiba mong sina phangkiba miyema dharmagi chatnabi matungina lairol sankraba matung amuhana asiba sang lauktholoba matung postmortem tawkre postmortem tawraba matungna misi adu lauktunaraga hatpa misi ni khangba loinana police na thawdoktuda chenabani haba miyeni fogatuna wongpong sathabokre thawdo asi hawkiba ningthokaba October 10 da Chuchampur district ki Kamjau Bank cemetery da thokibani Chuchampur Police amane Forensic Science ke apun makangbu나 District Magistrate ki ayaba lawraba matung mongpham digi sibaksang adu lauktholaga postmortem tawkibani laikhidraba mi edugi maming M Gausalal apokpa ming M Laljau kawi haidi Mark say si August taragomde masum taragamari ki lona behingda Chuchampur District ki Singhat Cemetery manak tigi asiba haksang oina Bolero karamagi manungdagi phangkibani makpu imung manungi miyoina singnaba khudam amata phangdabadagi daramagi weba satnabagi matungina lairon chankibani adumapu siduna leiramkiba M Gausalal atopaming M Laljau gaugi koki saruk sokpagi dakpham leirambadagi United Jau Organization na Singat Police Station wokat chirolama pisinduna misidugi matangna thijinbina baijaki Police na hiramaduga mari lainana case ma lokotuna thijinbagi thabak satharakpada laikhidrabagi telephone call Details record sing thijinba matamda Singat subdivision gi manung chanba Denwang village tagi chinung thang sei kungatret phagalaba matung wangpong satharaba matung maki miyoi amagana miat adu sathabani haiba khangmangamdagi miyoi ani du fogat pangamle haiden su pau su phungdorakli makasa tharak poina kanglei paki maira news tege to pau khrana kairang khumidok amadi khabei soigi bora sanma pham sing ain kaina mitop leibra haibagi survey satakre ngasi kairang khumido gram panchayat ki pradhan
Sisabam Nurzaman Elias Denina Lusingduno Kairang Kumido Gram Pansai and Kon Mapam Singabidi Kairang Kumido Amadi Kabai Shogi Bara San Mapam Sing the Aini kind of mito Miancha Libra Highway Sarvia Masatakre Sarvia Dusa Tabagalun in Manipur as mito Miancha later by yellow missing the Gueva Taru State Ohenava Equi Kudimon Taudang Lomina Si Haina Kairang Kumido Gram Pansai Pradan Sisabams Nurzamans Elias Denina Fundokre Kairang Kumidok GP ki miyang makada hangang PS ki tim amadi GPS ki miyoy sing yauna yelhomi kanminasi haiba timda sadakiba sarbiye tu da pradan sesabam Nurzaman hai Zeminis the NBRN mito miyan sa lehendanaba sangshilagli ba thabak thoram singspu mapung fana sagatuna sarbiye si satabani Manipur ki tungan mapam sing maruoina Kairang GPS ki manungsan mapam amatada aini kaina mito miyan sa lehen bigano Leptana Satagadori Sarbi here and my partner Bigam GP give me Makada Akanabati Mama Sim Duna Toin Mito Miansa Ein Kaibamund Libra Havidu Tibuhumigita Makatana Satagani Maroi the Manipurgi Lifeline or even National Highway Singda Leaki Miyang Sangviduna Asawat Taudang Lobigitanga for the Ballet Maramisna Yellow Mishingi Oiva Manipur Oina Bigidamakta GPS in a Sangshilak Tabak Toram Singda Miamna support of Winasu Kairang Kumidok GP Pradan Nurzamana Fundoki Atopapamana Wamana Cancer Lainagaloinana Wan Hinglibi Tripura the Libi Sujitra Devi the Salam Disana Tanaba Polam Sing Tang Mankre Wakulon Manaba, Apunba, Wama Kanglipang Lepter, Lamdamsi the Kundaminari Purup Singi Marakta, Awana Tarakpa Matam Leptana Mating Pang Duna Lakpagi Sarwa Moina, Houses Wamagi Assistant Organization Secretary Oiriba, Asim Indrazit Mita in Lusum Mangana Sabakang Bomana, Assam Tripura Ziri the Tasiki Ohumdagi. Kongsana Sakibagi Manungsana, Assam the Kundari Awavatara Isilina Singda, Sana Tanabamadi, Sil Mating Pang Krabagi Matunda, Tasigi Taraganipana Tripura, the Kundadan Lady Awavatara Isilina Sing Makatana, Mating Pang Bokre, Masigi Manunga Tripura, even not Tripuragi Manungsana Lady Ba, Hingnabagi, Lambi later, no monomagi. Apang suragi hinglibi laikidraba Lorembam Sanjit Singa say Nipuga Mapangi Pikliba Masana Pi Ngakta Ohumisiga Masagi Anaba cancer patient Magluina Wani hinglibi Loinabi Lorembam Sujitra Devi say Nifugamanga Lepam Kumaragat Betasara Unakoti districti Manung the Leba Sigidama Wamakang Lepaki Mekedi Sana Tanabamadi Silgi Mating Pankre Hadi Kongsada Sida Mapamadugi Club ki members Singumadi Kumaragat Betasaragi 1 number 2 the Leba Thoumising Ragodi Bina Sauna Mating Pangviduna Asobo Mai Pakpama Phajinkhiba Dugidama Mapamadugi Miambu Wamagi Makedi Haningai Litana Tagapa Pondorakli Makatana Tingbang Kongsel Si Satazarkigani Masida Lamda Masigi Miamna Wama Bunungsibiduna Mauksagu Mating Pangvina Basu Apel Torakli Atopa Pamana Kudo National Tournaments Yauna Bangasi Impal Tadokre Kudo Internationals Federations of India ki miyang makada Gujarat na yumbu oiduna sa libo October thas ki kungamari dagi kuntra phawba Uka Tarsadia University Bodoli Surat Gujarat pangdokodori taramari suba Akshay Kumar Kudo International Tournament 2022-23 Tarahumdu Suba Kudo National Tournament 2022-23 amadi Ahum Suba Kudo Federation Cup 2022-23 da Saruk Yarunaba Manipurgi Team Sanaroi Kungamari amadi official Ahum ngasi Impal Tadokre Manipurgi Kudo Team Madu Kudo Association of Manipurgi President Dr. Huidrom Romena Kumalampak Sports Complex ta kinamtaki Lamthaki ba thoram matuda Kudo International Federation of India gi North East ki Technical Director Moirangtheng Deven Kudo Association of Manipurgi Advisor Kiyoshi Tala Ahmad Vice President Sorakhabam Rajesh Ramadi Kangubam Babu Shishi Higher Secondary School Impal ge Lecturer RK Romila Devi Soryaki Ngasi Impal Thadukiba tournament adu saruk yagadab sanori kungamari adudi P Deepa Sharma under 6 plus 24 kg M Unado under 7 plus 27 kg and Salaingan Bisanu under 7 18 kg Mangal Laisram under 7 33 kg Thon Ayekpam under 10 33 kg Tes Abinas under 10 plus 33 kg Tes Anibas under 10 plus 39 kg Tes Harbin under 11 39 kg Yuhen Basagolsem under 11
36 kg M Narendrajit under 13, 48 kg N Nebidita Devi under 21 plus 39 kg, N Dayarani Devi under 16, 38 kg, K Basantaras under 15, 50 kg, N Lalamani under 15, 54 kg, T.S. Prem Sanmaitay under 15, 58 kg, Badari Laimizam under 16, 58 kg, Haikam Doli Devi under 16, 50 kg, S. Thoinau 16, 19, 340 PL, Omnibus Oinam 16, 16, 250 PL, R.K. Sanatomba 19, 21, 220 PL, L. Malemganba 19, 21, 240 PL, C.S. Bolendro 21 and above 240 PL, T.S. Premjit 21 and above 250 PL, Warepam Ranjita Devi 21 and above 220 PL Amadi, Kanguzam Nanau Devi 21 and above 220 PL ni, Aduga Kudo Association of Manipur General Secretary L. Singajina Team Cost D. Prem Kumana Team Manager Amadi and Washington Meeting Official Oina Sarugyaki Haiden Su Paush na Makatana sa Fongdorakli. Makasatrak po na to papaw man NIA More de Lebi AC Hotel gi Mapu Fakre, Manipur gi border town More de Lebi AC Hotel gi Mapu Wadiba MUAC, Ngasinungtil Punga Maram Tapa Matamda NIA gi Kangbuwa Mana Fakre Hari, Pauksi na More de gi Pamapaw Magi Matunginati, NIA gi Kangbu na Ngasinungtil Punga Matapa Matamda More Police gi Kangbuguloy na More Bazar gi Maiti Council More MCM ga Thangnana leiba AC sa hotel asida red chatakhibaga loinana hotel asigi mapu S Kumar Kauba Kaksing waidigi MUAC Fakre loinana Faraba MUAC Impal Pukre Maku Kari Maram Gidamakta Fariba no Habigi Maram Sab Saba Kangmangam Drihadi Amaram Nana Lupa Crore Kunlongi Heroine number 4 ga loinana MUAC Assam Police na Fari Ngaranung Thula Assam gi Kariganja District Police na Lupa Crore Kungi Bilway Gadava Heroine number 4 ga Kona na MUAC Fari Kariganja District ki manung sana Assam, Mizoram, Tripura, T Junction area drug lalon basing kara satok sa sintaure habigi akang naba pau phangmadegi Assam Police ki kangbuna mapamadura thomjinduna freaking seking ki thabak sa thabada 4-wheeler gari ma tongduna lakpa miyoy mari number 4 sing aduga kona na fagat pangam khedi pau sidai miyoy mari duna gari duna tongan ma sapon kep sa maga maudraga mari da haptuna purakpa puna kg 2.5 lumba heroin number 4 du fagat pangam khibani pharaba miyoy ani edu Assam gi Kariganja madi Hailakandi district gini drug singadu Mizoram digi Assam gi ngam kai lanchilaktuna pushilakpani haiden su paushna fongdorakli atopa paw madanamo number 4 gram sa maga nifugu nithuga kona na nupi ma phare ngase pung mga ga minini palom taba matamni Imphal East District Police Commando madi Women Police ki kamuna porong par pangalerekta number 4 gram sa maga nifugu nithui rong kona na nupi ma phare hadi pharaba nupi du Hafiz Hata Ita Kholdagi Zarina Begum say Kuntra Mapurebe MD Mukhatar Nasim Kawi Mauna number 4 singo tuan sapon kep tarada haptuna purakibani Parabanu PSC Wong Pong Satabada Hokiba Tha Amarongi Mamang Nagi number 4 Yuan Bigi Tabasi Tatarapani Mauna Technopol District gi Pepe Kobi Nupi Madigi Lauraba Matung Hyang Thangda Liba Bilkis Begum da Amuk Yuan Mani Ngasisu drugs ngadu Bilkis ta kusinana ba purakibani haiba khangmangamle drug kona na fogalaba nupi edu Purampar Police Station na mongi fogalaba drugs ngadu ko kona na kusina kreadi Makasa truck po na masum loisilak po na panam pauksi dige mo na maruibi pauksing lokosraka na mayam na thamjaramge Manipur Police ki sa mga kontraka mo supervising day period pang tokre anawa recruitment processing the corruption maset amapo tawhaloy ay chutawroy CM Biren Isa-isa na sel pirunu thabak haidokta ngamre yengsi physical fit oiba BDF sing police recruitment reserve thamgani another recruitment processing the corruption maset amapo tawhaloy ay chutawroy haina CM Birena fongdokre Wapa masing si ahanmo Manipur Rifles ground na pangthokpa sa mga kontraga mathurak super rising day period hawdokladuna si minister na fongdokibani thawra masig mari lain Manipur Police IRB command BDF home guard traffic police dog squad yawn apunba contingents taraga taruk na sarugyaba Mars Paski salami su si minister noki thawra madura DGP
running trophy for Best Police Station 2022 Bisnupur Police Station, Litan Police Station, Label Police Station amadi DGP running trophy for Best Battalions 2022 na 2nd Battalions Manipur Rifles 9 Reserve Mahila Battalions 6 Battalions Manipur Rifles the case amadi DGP recommendation certificate sing piduna ikai kumna botki se minister na makatan hai ehak na minister hek oirakpati gi ngasi CM oiraba phawda transfer amadi posting gi dama kana mata da lupa ama phawba piyo hai kidri toksu tawroi leba ngak di bai khoina niyam sumna thabak tawdabadagi police ki model hantarakpani lusing busing na transfer and posting sale sarawdi aikoi ngasi oiriba phiba masi oirakpagi walekti aduna semdok paibase aikoi digi hana hauraba matamda corruption mutat pangamani khwaidagi luribadi police ama promotion tawna honabada sahi tararom sanglaga lerambasini aduga handak MR gi aina loina promotion pi khrabani aduna kariguma makhalamagi transferred posting recruitment gi amadi thabak kudimakta sale sabagi thabak amata yaroi isa isana sale PB runu thabak haidoktaba ngambra yengsi aisu corruption tawroi mi su tawhaloi haina thajaba piraduna kanglon chumna satpa lamcha sajat phajab khunai ma semna honabada aikoi masil thong manana thabak tawminaba sangi haiki BDF ki matana paladuna chief minister na hai village defense force BDF ki oina lenga sina cabinet putoktuna makhoi gi thagi honorarium hengakre police riflemen lobud khudong saba kya pikre handak pangto kodari bo home department gi recruitment gi oina physical fit oiba BDF singi reserve thamlagani army gi recruitment su mapana salaga toramba du awaba lehalaroi loinana doctor sani nurse home primary teacher lisingama launana busu thorang tauri thabak singa sida corruption lehendana ba khoi punamangna transparency leina bu hona si haiki atopa pawmana ningthau sana jawbana leningthau sana mai laisang da sana gi ningsing sagai hangdokre sanglen asida miyamna numit khuding gi ayuk pung 13 dagi mari faw laktuna lai katpi bayagani LLTV Lainingthau Sanamai Temple Board LS TV na sinduna amai beloisang pena loisang masum umang loisang ani Rajya Sabha gi MP su oiriba Manipur gi ningthau sanaja wala sembana hangdokre thauramasi gi mari lainana Manipur gi ningthau sanaja wala sembana hai ngasi hangdokliba sanglen asi sarakna makhal ani ni ahanbada haujuk leiriba lainingthau asi atop mapam amada leirami masi lauthokna ba hona bada hanagi chief minister yang maso saija yauna ahalaman kya leiri makhoi bu ikai khunaba madi tawbimal khangbu utpoina museum ama thamlaga makhoi gi saktam sing thamduna miyamda saktak pa sanglen ama sangare ani subada laining thawasi da leiriba amaiba maibi pena ama sum umanglai ma saktak pa loinana magi loisang tak pa sanglen sangabani ngasi gi thawramasi yamna pukning thawganingai ne haki masida ipanat ipunat ki hingat ihauda asubu thaudang lawiramba aduguma layoi khraba ahalaman singi mafamda laimana ama katpa phangjabasi aikhoi gi lebu phabana haki thauramasida LS TV gi member secretary Maisnam Sibudata luwang na hai say sigi January 28 board sigi president oiribe N Berena nauna pakthok chawthoktuna ningthi jana semlaba lainingthau sanamai gi sanglena simyamna khusinamlamlaba matung thabak thorom kya paikhat pahorakpagi manungsana laisang asigi asawa thogai kya loramba madi sanamai laining asibu manglomda sangsinana bhotnaramba layoi khrabasing adubu ikai kumnabu utuna sanagi ningsing sangai sanglena simyamna khudol tamani Sanglen asida lengbirakpasingna ayuk pung 13 dagi numidang pung mari phawba laikatpa madi sangwa yagani haki thauramasi manungsana hena singthanenga weba khongthang ama oina sanamai laining asibu manglomna sangsinana baloinana laisang asigi kathoklaba thaumi ama oina thawai kya puminana bagi damak nauna hangdogliba ningol loisang amadi piba loisang anigi wasak lobagi thoramsi pangtokani Ningol loisang da miyoi kuntraga mari madi piba loisang da miyoi kuntraga tere puna miyoi humdraga mathoina ngasi wasak lawgane ki thabo masigi manungsana numit taraga mangani goeba pokpa luhongma madi sibi gi thorom ga mari leinaba masil singi matang na pangtokadariba workshop hawdokpagi thoram tha sigi kungo humdoi pangtokani haina torambado October 15 gi meragi tha su ayuk pung 13 doina pangthoklagani namina sida workshop asida serok yagadaba singna saktak si amani thoram pareng sing yenthokani haidi loisilak poina topa pawmana you legalize toba yaroi haiduna wakat mi phamkhre Lengana yu yon mamadi yu sungbuge yaba piki bu wore phandu o haidunu ngasi langthabal kunja kaithel nupi samas kadama di nimpal na punna sinduna wakat mi pham sadakre
Langthabal Kunjamaya Lekai Nimpal Branch ki Vice President Y Saki Tomina hai you legalize tawna baloki pa phirep yaning da utuna wokat mi pharmacy sathabani you legalize tawna nupi amadi khunai da sauna se thing pirakani maramaduna nupi amadi khunai si kalhona ba imas no wokat mi pharmacy sathabani lenga ki phirep si yaba ngamlo hai ki maang hai Bot taudringai ki mangoinana CM Biren amadi Langthabal Kendra ki MLA Karam Syam na Imai Bill Singna ahingda maira pairaga masa oibsing sangma madi nupi singna mayok nari ba awaba sing ko gani haina wasaki badu ningsing biyu Imai Bill sing awaba ko kalagani hairaga you legalize torakpa sidi yaningde you legalize toraga naharol sing hatok tuna nupi sing lukra ohelagi hairibra maramaduna you legalize ki wore khudak handokadabani haikenasu pausna makatana fungdorakli Loisilakpoina sanabagi paung tang myamda hapsaramge Thabum amasumna sathakadaba thangta degi manungsana awareness program pangthokre hairi Thangta thabum ga mari lainana kimax ki miyeng makhada thangta de observation committee leptana thasagi taraga turukti gi hauduna November taraga manga phawba thabum amasumna thangta for in ethicals way of living haiba pandamda satharakliba Asigi sarwa moina ngasi mari ni sanba numita paura bita level lamjing maira sindam sang school awareness program ma pangthokre haina thangta de observation committee na thadorakpa sirolamana phongdorakli ngasi gi thauramadu school asigi founder secretary and ibom samitei RK Sadananda vice principal amasum laitan thep damendra mitei chairman thangta de observation committee amadi class 9 amasum 10 gi mairui singsu sarya ki hari ngasi gi thauramadu L Damendro na phongdokhibada aikoina ihei sing tamlibasi supnagi lenga ki thapak phangnana banati aikoi ihei sing tamlibasi tunglam satkidamak aphaba asumba asingma madi mating leba khunai ma semgatpada madugi sapsaba phire badu lobo ngamnabani maramasina mahiroigi punsirol sidai koina tamgadaba mayesi lairikta yauriba sikak nati aikoi khunai sida lairiba akang hai halaman kayadagi su aikoina ahenbu wakal loksing kya tamgadabani haina phongdokhi ali Aduga hauskoi na di miyam pao sumatang sa messenger gaya mas miyam pun ano wabde nga minasya nisu channel sigi mekedi ki miyam kam tamzari